ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯂꯥꯜ ꯑꯁꯤ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯔꯕ ꯐꯥꯎꯕꯗ ꯗꯥꯏꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯗꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ, ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯄꯤꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯀꯗꯥꯏꯗ ꯂꯣꯠꯅꯈ꯭ꯔꯦ? ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯒ ꯑꯀꯟꯕ ꯂꯥꯜ ꯑꯁꯤꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯅꯔꯤꯕꯅꯣ? ꯂꯥꯜ ꯑꯁꯤꯅ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤ ꯂꯨꯆꯤꯡꯕ ꯅꯈꯣꯏ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ? ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯅꯈꯣꯏꯗ ꯊꯝꯈꯤꯕ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕꯁꯤꯡ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯗꯨꯔ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ? ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯕꯅꯣ? ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯑꯇꯣꯝꯕꯤ ꯃꯆꯥꯒꯨꯝ ꯈꯟꯗꯨꯅ ꯂꯥꯜ ꯑꯁꯤꯕꯨ ꯀꯨꯝꯃꯩꯒꯨꯝ ꯌꯦꯡꯂꯒ ꯂꯩꯊꯣꯛꯂꯤꯕ꯭ꯔꯥ? ꯂꯥꯜ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒ ꯁꯣꯛꯅꯕ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯨꯟꯊ꯭ꯔꯥ ꯃꯔꯤ ꯃꯉꯥꯃꯛ ꯂꯥꯜ ꯑꯁꯤꯒꯤ ꯑꯀꯟꯕ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯃꯁꯤꯅ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯖꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯇꯍꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯠꯇ ꯎꯔꯔꯣꯏ ꯇꯥꯔꯔꯣꯏ ꯑꯃꯗꯤ ꯈꯪꯂꯔꯣꯏ ꯈꯜꯂꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯄꯥꯡꯒꯜ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯌꯥꯏꯗ ꯂꯩꯗꯨꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯀꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯁꯤꯃꯛꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯐꯔꯦ, ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯂꯥꯟ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯁꯥꯟꯇꯤꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯧ ꯇꯥꯏ꯫ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ ꯖꯥꯠꯂꯥ? ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯉꯛꯇꯕ ꯉꯝꯗꯦ꯫ ꯐꯔꯦ, ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯅꯤꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯗꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯁꯥꯟꯇꯤꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯒꯗꯤ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯑꯏꯕ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯁꯩꯗꯨꯔ ꯃꯥꯏꯕꯝ, ꯏꯗꯤꯇꯔ, ꯃꯃꯤ ꯇꯤꯚꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅꯦꯠꯋꯥꯔꯀꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫